कुकी मिलिटेंट सिंगना मैतै खुनसिंगदा नोंमै कापसिनबा युम्मै थाबा यावना लांदारकपगी थबक मतम खरा लेपलुरबा तुंगदा ngarang amuk tongan ba mafam ahumda bom yauna nongmai kapsilaktuna landarakpa amadi lau suba lomi singda kihanduna tankhalakpagi thodok sing thokraba matung ngasi Bisnupur district ki mafam kharada CRPF na Thingduna lau Kumhankhidre IT News na phangba pauda lau suba chatpa lomi singda khudong thiba tholakpa yai haiduna Moirang kendra gi Terakhongsangbi maning laukonda lau suba chatnaba tholakpa lomi sing CRPF na amata chalhankhidre Lau yaiba lau khauba phawai paiba chatpa tholakpada CRPF na athingba piduna lau yaiba toklaba Terakhongsangbi dagi laumi amana phongdorakpada yum mayada leiba lau asi phawba yaibada irang thoi haina athingba pire asumna nungtigi irang thoi haiduna leiragadi karamba numita lau yaigani chahi amagi kitang muzaba lausi phawba lokpa yadre mathaktasu lau kaya pandrabani aduna leingakna ahenba security pibiyu haujik nonggi pibam phatte karigumba nong chusin khragadi phau loina manggadoribani hairaduna athubada lau lokpa yanaba sinbiyu haike